Cabinet mifamna yu legalization ki thabak haunanaba Beres Corporation Limited sembada ayaba pikre sahi kunga manga ki makhada leibasing yu thakpa yonba amadi leiba yaroidouri Manipur Access Releasing ani kunga humdoi MN tobagi ayaba pikre MUC gi oza amadi nanti singi staff sing launanabagi damak ayaba pikre Manipur yu legalization ki thabak hauba yananaba Manipur State Beres Corporation Limited sembada Manipur lengaki cabinet na ayaba pikre Finance Minister na Corporation Limited asigi Chairman amadi Chief Secretary Finance Secretary Secretary Home Secretary Health Secretary RDNPR Secretary Mahud amadi Secretary Education na Board of Directors sing oigani Hariba wafam asi ngasi nungthilpung amataba matamda si Minister Secretariat si Minister N Birena lusingduna pangthokiba cabinet mifamna ayaba pikibani Cabinet mifam asigi matangda Manipur lengaki wangangloi amadagi fangba paugi matung inna ngasi phamkiba cabinet mifam asida tawan ba agenda kunromgi matangda khananainaki Loinana yu yonba sungba amasung thakpagi value added tax VAT rate hengatpadasu ayaba pibaga loinana Manipur Access Releasing ani kunga humdoisu MN tawbagi ayaba pikre yu leiba yonba amadi thakpayabagi ligen oiba sahi asi Hana sahi taraganipan oirambadagi sahi kunga manga suraba miyay singkaktana yu yonba leiba amasung thakpagi ayaba pikre Educational Institute amadi Worship Place na singba mafamdagi yamdrabada meter chamagi wangmada lalaga yu yonabagi firepsu cabinet na warep lauki ngasigi mifam aduna Manipur University of Culture gi teaching staff yankhe humdoi non teaching staff kun ganipan direct recommend taunanabagi ayaba pibaga loinana tawan ba hiram kaya thabak oina paikhatnabagi ayaba su pikhi Mitei sanu Licypriya kanguzam Imphal da thungkre Suruchanpur da chatnaba thaurang tauri Licypriya Manipur gi sahi nauripi climate activist Licypriya kanguzam ngasi Imphal da thunglakre mahakpulam da masigi miyamna harau tayamna okre Licypriya na Imphal International Airport da thunglabaga paumi singda phongdokibada mahak masa Suruchanpur da chatnanaba thaurang tauri adubu madugi mamangda Manipur gi Minister N Birenga unaduna security matik chana piba yagadra haibadu khanagani Licypriya kanguzamna makha taraduna Manipurda paktaknana umang koktoktuna popi pambi thaba amasung climate change ka mari leinaba thongni masigi mayokta lepli climate change activist ama oina mahakna mafam kayada wa ngangba malimgi lusingba kayaga unaba amadi international gi paumi singa unabada mahakna tanja laudana Manipur gi irang asigi matangdasu paudamduna lakli thokliba irang asigi matangda malimgi lusingba singda khanganbasu laikre Paumi singna hangba wahangi paukumda Licypriya na hai aikhoigi akoibagi ising nungsit ahing asa amadi nongju nungsagi khalda chauna ahongba lakpa asigi matangda mahiroi ama oina mahaki oza sing amadi akhang ahi singda hanglubada climate change haina khangnaba malemgi ahongba asini haina khanglakhi loinana ahongba asina miyamda piriba kudongchadaba asi kharadang oirabasu kokhannabagi wakhallonda climate change ka mari lenana mahaki lup hogdoktuna mari leinaba singi pungning singnaba horkhibani malimgi lusingba singna climate change ki matangda fajaba wafam kya thamduna thaurang kaya paikhatnaba thangkhang kya rakta wafam kya phongdokrabasu ngasi phawbadadi chinga khutka manadaba asida pendaba phawi maram asidagi handak Dubai da pangthokiba COP kunga nipangi mifamgi manungchanna fossil fuel gi matangda malimgi makok thongba lusingba singi mifamda mahangna banner paiduna khongjang sangsinkhibani haina phongdokli School Kuntraga Taruk CBSE Onanaba Education Department na NOC Kiba Laite Social Media ki Platform Singda Suruchanpur Amadi Kangpokpi District ki School Kuntraga Taruk CBSE na Nauna Affiliation Taure Haina Post Haganarakiba Adu Aranba Wafam ni Lengang na School Sing Adu Affiliation Taunaba No Objection Certificate NOC Kiba Laite Haiduna Sengdorakli
Wafam Masiga Mari Lenana Manipur Lengaki Education SK Joint Secretary Anjali Songthamna Thorakpa Cherol Amada Surchanpur District Tagi School Kun Amadi Kangpopi District Tagi School Taragataruk Punna School Kuntragataruk CBSE da affiliation Tauri Hariba Adu School Ama CBSE da affiliation Tawada Lengaki Education Department Tagi Lofam Tokba NOC Amata Laukide Maru Oina Sahi Asigi Methada Hariba District Ani Asida Lengaki Maikidigi School Amata da NOC Kibalaite Panbayabadi State Asida Leiba School Amana Karigumba Atopa Board Amada affiliation Tauge Hairabadi Education Department Digi Mathok Taba NOC Logadabani Haiba Asi Lengaki Oiba Chatna Kanglon ni Adubu Haiba Chatna Kanglon Asi School Kuntraga Taruk Asina Ngakidaba Asina Makwegi affiliation Adu Chatna Gadra Natragana Chatna Redra Haiba Asi Ngarang Digi Miamna Achobo Wahang Ama Oina Hangnaduna Laklibani Manipurda tangdu leitaba puraknaba Union Minister Anida Mahesor Thaunaujamna taksinkhre Manipurda tangdu leitaba puraknaba tampaki mafam singda ima ibel yauna nupi oibi singna lambi sorokta fawba ahing yarekliba asida mityeng sangbinaba Union Minister of State for Textile and Railway Darshan Zardos Amadi Union Minister of State for Social Justice and Empowerment Pratima Bhumikta Political Activist Mahesor Thaunaujamna taksinkhre Delhi da leiriba Mahesor Thaunaujamna nupi Union Minister ani asigi manakta chatuna Manipurda hojik thokliba irang asigi marik chumba wafam sing khanganki masigi mathakta tampaki mafam kiyada ima ibel yauna nupi oibi singna lambi sorokta ahing yarektuna lamdam asida ingtapa hanjal hannaba lauriba thaudang singsu marik na khangalamki mahakna minister sing aduda nupi ama oina ima ibel singna thengnariba kudongchadaba kaya khangwiraga minister aniki maikidegi angamba mateng pangbinaba taksillamkibani Matamatamgi oiba e-pau update singidamak channel asibu miyamna nuksibiduna like comment subscribe tawbinamu